Kuigi thauram simaka satarak puina apabuwapaw ubirangna naubi damakta Pastor Rincha soina lebiriba Reverend Benoit Kumar mabu kausi mani soli wahi lebekoi meyam damakta daidok bina gubu kausi jari last year benediction Asing Bible sastra dagi isor ge him wahi amin dasi Yesaya gi lairik pendukun manga pada nipan mahang nasi ba kau balai do matam lei ba khibi ki oina banghan gani mapui bungo laining tho na tai bung pa na lei ri ba mi singgi mamai da tai ri ba pirang do te thok pi gani malem sida lei ri ba maha ki mi sing na nang li bai kai ba do maha na lang thok pi gani hai ri ba pham si nong thak nong kha ni gi ba pu laining tho i bungo na tak pi ri ano bo arep na badagi abu tami nasi Zohana lengwa phabu pau padu drama thoi pada kun manga Yesu na mangon na hai hingat padu amasung hingmadu ai makni ai butha zabami aduna sirabasu hingani pathok tuna tami nakrabu wahi tajakra bai khoi mayam gi damakta Iswarna bor pe nabi boy sanu amen Ngasigi numit asida aikoy na pangthok jariba thoram si harau nungai bagi thoram nate haina kana kana gumana di soidana khanbiram gani asi bagi thoram ne aikoy na pangthok li basi aikoy gi thoram gi maming oina ningsing thoram haina aikoy na thamjari kana kana gumana di lana thoram haina su haibale Ngasigi numisida igi pungning da leibadudi lana thoram haibasi sumde madugi maramdi karigino haibada mioi bana sikhra matungda ma bulanti bang amba kana so bu leitre ma masana hinglingai matam aduda ma gi thawai gi oiba punsi gi maramda ma na khanja hobadawbani sikhra matungda di kana na sumabu norok tagi sargada jingkhatpa ngamoi aduga sargada kagadawba mi adu sargadagi norokta chingtharakpa sumamlaroi maram aduna sikraba mahang leikidraba mahang adubu magi thawai adubu lanbihanaba ngasigi thoramse aikoina pangthokpa nate kana kana gumanadi kaina thoram hainasu haiba lei madusu sumde madugi maramdi karigino haibada hoi taibang panbadadi aikoina kaina mesa langi ozarabi ikhang khangauda leikidrabada magi imung manung kaironi kai singluk ekoi thogaloi mayam si yamna nungai te ekoi kaina mesa langdra lehoi maduna taibang punsi gi oibo wari ni Bible sastra nadi ekoi mioi bogi punsi asi taibang pas da loi haina tambi de Iswarna tambi ba Bible sastra na mayek sena takpi madudi siro matungi punsi su leiri Hakchang na siba sina mioi bagi aroi banate haina mayek sena takpi Maram aduna gasi aikoina pangtholi basi oza rabi bukaina bagi thoram nate masi aikoina mu unagadawri bane kharani gi dabak ma aikoi gi iraktagi chatkibani haibasi aikoina na hona ningsing benasi aikoi gi presbyterian sina JPM oiringe gi matamdagi masigi maming sing amai thon sige sige thoram si maming kari kohon sige haina monna tanaba matamda PCI ki worship manual dagi so aikoina jengaga prithvi ki tongan tongan mafamda Christian singna masigi thoram sigi maming sijenabadu so aikoina monna wakhol tawraga ningsing thoram haibasna thare haiduna committee na mot ama toina jana dana semkiba maramada ningsing thoram haibasi khwaidagi phare aikoigi barak area da leiba mete Christian singna di masigi ming asima aikoina sijennagadawbani Sayon bagi mamang da leikidaba aikoy waza ado aikoina kaurure among ningsing si haiba nate mase aikoina kaurba leite ningsing duna leihonanaba thoram pangthok libani aikoina sastra-dagi tami nakhibaduda Bible sastra da aikoina mayek senga uba amadi asiba kauba lai adu
मांगन बिगदौबा कनानोबा लाकनी हाइबसे यीशु ख्रिस्त मसानसु हिंगतपा अमसुंग हिंगबदो अइमगनि हाइना हाइदोकपेरमि अखोइ मियोइबना सिबसि जामनकी सिबकिदबा मिसि कया लेरमोय हाइना खल्ले नोम सिगनी खल्लुबदा पुनिंग वानरिबा मियोइबगी पुंसिनि अखोइ खुदिंगमना सिबबुकी अदुबा अखोइना जामना किरिबा सिबसि कनामदनदि लांथोकपा ngमलरोय नोम अखोइ सोइदना मायोंगनगदौबनि ngasi sini paujendaba hayeng sini pautangtaba miyoibagi punsini akon ahangi wa khaktani ahan susi naha susi ekoi noma loina taibang pasi thadokna chatkani amar waigiduba kana su jaudi asumna ekoi miyoibana jamna kinari basi basi taibang pandagi kanbiyo puji su kristana maithi ba bibiramle mahana hairiba siba joy tawduna asiba bu ngamduna mongfamdagi mahag hingat pire mahana aduna hingat piraw matung aduda ma amuhana sikiba leite sangna sargada lengkhat pikiba sargada lengkhat karasuma amu sikiba leite hojiksu isorgi jeta leibiduna ikoi meyamgi damakta mapa isorgi mafamda mana leptana haizabiri haina Bible sastra ikoi da tabi maduda adum leikhigadau sunate ikoi pumna mabul lawba mohana lakpigani haina ma masana su haibirabani Prabhu Yesu Kristana asiba bu joy tawdana mongfamdagi hingalaw matungna ma amuhana sikiba leite Maramaduna ni ngasi ekoina Yesu Krista dia si bai sor nate Maria hing bai sori ma hingduna leiri ngasi ekoi irat suma jaure ekoi mayam puno puma na loina biri kaina mai sala horiba bazar bigi imung manung musuma thado peleite haibasi mai ek sengla bo aphamne maramaduna Yesu Krista thajaba sinade miyoibana jamna kinariba taibangpana kinariba asibasi ekoina kaya kiruba tawdi maside ekoina soidana thengnaragadobani haida khangba natana siba haibasida ekoigi aroiba nate haibasi ekoina khangbagi maramna taibangpandagi mina khangbagumna ekoina khangde taibangpandagi mina wabagumna ekoina wade ekoigi maithongda awabagi mami tarabajai Ekoi milu dagi pirang sitharamba jai madu mioi bagi hona sari adubu ekoi thamoi nungi kasin dadi mioi bana khangba ngamdaba sana rupa lanthuna su leiba ngamdaba harauba nungai baba lona leiba ngasi ekoi na wajara bi kaina rabasu ekoi na jamna nungai te hairabasu ekoi ki pungning sole hairabasu ekoi ki thamoi ki kasin dadi Taibang pandagi sana lupa lanthumna piba sungam naroidoba ingthaba harauba nungai baba lotale madu gadi ke tabaktano ekoina ninjariba ekoina thajariba Yesu Krista sina asiba bu joy tawdana hingat bagi maramnani mahag ahing bai soroi bagi maramnani mana ahing bai soroi dana ekoi miku amata thadok pidana ekoi loina bi bagi maramnani ekoi na harauba matamda suma ekoi gi irakta lei ekoi gi irakta maha jaubi ekoi na naduna phamungda leiba matamda su mana ekoi gi nakta leimana leibi asiana thoktuna kaina maisala matamda su mana ekoi gi nakta leibi dona ekoi bu themjinbi bane madi ahing bai sore taibang male masida mi singna ningnariba isor singi marakta magi mi singi marakta lengna leibiba amata ngairaba isor adudi isor gi amata ngairaba chai bungo taibang pangai kanbiwa bu Yesu Krista sini adu oiragadi karigi hojik sumi siribano Yesu Krista na asiba bu joy dawdana hingat kre mana asiba bu ngamle hairaga asiba songthole basi karigano haida hangba jabani ichi na sa Bible sastra na ikoi na may la na tambi madudi wazara bisi sibanati matum liman ikoi ki ichina rabi asi wathari ban ikoi na numitsuk na wana thabak sura matungda numidangi matamda ikoi na numay na wathari
नुमिदांगी मतंग ना इकोई ना नुंगाई ना तुम्बी पोथा अमसुंग तुम्बा हाइबसिदी अनौबा पांगल फंगजदुना अनौबा पुंगनी वाखल गलोइना अमु हौगलंगनाबगी दमकता इकोई ना तुम्बनी इकोई ना पोथाबनी अदुगुमलदुना यीशु ख्रिस्ट थाजब मीसिंग सीबसी मखोई मुंगफम की लेरों ने इकोई ना थंबसी मदुना मखोई अरोइबा नते अखोई नांग लेरिबो जारबी की मुंगफम असिना मसिग लेरों नुंगसिना मागी अरोइबा नते मादी मफम असिना नुंगाई न पोथारी मनी ताइबंग सलेरिगैदा माना कन्ना थबक सुई नोमी नोमकन ममी अमनी हाइवे इकोई ना खंगी अयुं अता हुगलगा अंगम अंगम थबक सुरमी माना लेखिदबा नुमिददुसु उदाहरणों पास्टर क्वार्टर साहब जत्रिंगे की ममांग थबक अतय अमु सुजलबनी नुमिचुना थबक सुरगा हललो मतुंगसु मानुगाई न पोथाबगी महुता जुम सिमाना नुमिदांग सारमनी मा मसागी दुम्स अदुम हाइना नोमा जाबना कनबा थबक कन्न सुबा यीशु ख्रिस्ट की मचा बनाए मोइना मा लेरमी अदुम हाइना कन्न थबक सुरबा सुमागी माइथोंगा अवाबगी ममी तादी हराव मिनोक नोतुना मतम चुपदा लेबा मी अदुम हाइना ताइबंग से लेरिगे जदि माना नुमि खुदी वाना थबक सुई हुमांग दाना थबक सुई माना नोमी अदुम होजिति मानुगाई न पोथादरा लेख मानुगाई न तुमदरा लेरि करिगी दमकनो अनौबा पांगल अनौबा पुंगनी वाखल अनौबा हक्सांग अमगा लोइना माना मोहन हिंगलनबगी दमकता मोंफम की लेरोनो ngasiना मा ngasi तुम बताबनी मा पोथा बताबनी अनौबा पांगल फंगजगे अनौबा पुंगनी वाखल फंगजगे हायरदी एकोई नौना देखतबा फंगजगे हायरबदी एकोई न पोथा बताबनी तुम बताबनी अदुगुमलदुना अनौबा हक्सांग फंगजनबगी दमकता इतोना साबा हक्सांग सिनतबा ओंथोकपिरबा नौथोकपिरबा हक्सांग अमा फंगजदुना माना अमुहन हिंगत बजारनबगी दमकता मोंफम गिलेरोनुदा मा पोथादुदा तुमरा लेबा तंगाई फदबन यीशु ख्रिस्टना सिबा बुजोय तौदना हिंगतबा करिगी बी सिरिमनो होजिसु हाइबा तारगदि महाक सिबनते मा पोथादरा लेरिबनि यीशु ख्रिस्टना अमुहन लेंबिरगदब नुमि मागी तुंगिन मबी सिमा थाजब मिसिंगु माना खोमजिन बिगदब नुमि अदु ngaidana माना पोथादरा लेरिबनि तुमरा लेरिबनि लोमनाय दो मतम फावगी ओइना मा तुम लोय ईश्वर थादना थमिगरब नुमि लेपी खब नुमि प्रभु यीशु ख्रिस्टना मुहन लेंबिरबने हायरगा ताइबंग माले मसिबु वायन बिगदब नुमि अदुदा मान अनौबा हक्सांग फंगजदुना अनौबा पुंगनी वाखल लोइना हौगदबगी दमकता मा पोथारिबन सिबनति पोथाबन तुमबन मरमन लेजे नावसा खरनी नंगे कोई न काय न बसिदा एकोई का है द पुंगिंग वार रोइसी असी बबु जोय दौदरे हिंगती खरबा ईश्वरी मचा इबुंग वदुना एकोई बुंगसी लोइना बिरी ताइबक पांगगी कंदियो मपुना लोइना बिराबदा एकोई न करिगी पुंगिंग वार बदोई बनो होय एकोई कप बजाय मिलुदगी पीसिन तकी बजाय अदु एकोई हराउसी हराउ मिनोक तमसी हायसी ऐना हाइजनिंगबदि प्रभु यीशु ख्रिस्टना अमु लेंबिरप नुमित अदुददि असीबा हाइबसि माना पुंमांग मांगन बिखरगनि हौजिकति सीबा थोंगि है कोइना हाय मिगु असिदसु पृथ्वीदा मी कया अमा सिरबनि अदु हाइरिबा ताइबंग पाना जामना किनरिबा अवाबा मनि हाइना खल्लिबा सीबा हाइबसि यीशु ख्रिस्टना अमु लापा मतमददि पुंमांग मांगन बिखरन सीबा कौबा अमु लेरो नुमिददुदा मोंफमदा पोथादरा लेरिबा मी पुंनमसु कल्बिबा मपु यीशु ख्रिस्टगा उदंगनबा मोंफमदगी हौगलकनि यीशु ख्रिस्ट थाजब मिसु हौगलकनि थाजब मिसु हौगलकनि हिंगना लेरिबा अखोय मयाम यीशुना लापा मतमदा सीग्रिबा हिंग्रिबा मी मयाम सुमागी मागना लोइना खोमजिनदिगनि ngasi tayo pas leiriba hingna leiriba mi mungphangda
tumna leiriba mi kana amatana Jisu Krista ki wayan bangda lekoi do bajauti ai ngamoi Jisu Krista ki wayan bangda ai lepa ngamoi hai do ba kana asli nang lep ai lep charoi hai ba tara basu nang usoi na lep hanti kan Isor ki masai mo Jisu Krista na amo handa lengpira ka do basi taibang paano po wayan binanaba bicar to binanaba kita bagtan numit aduda zao dagi haming kaido pagong na kaido kaizen tau na gani dharma chen ba masung dharma chen ba tongan tongan thambi gani taibang da leini ngaida Yesu Krista bu thajaba mi sing adu tongan na kaido pi gani mahana sarwa da pukhat pi gani ngasi magi ningsing thoram pangthuli ba wazar bi asi sohbat le hairaga mara Yesu Krista thajaba mi oibagi maramna maru susarbada Yesu Krista na pukhat pigani Iswar da tingkhen na bagi namak tanati kana kana gumadati ekoi na sira matungda ekoi thawai asida Iswar da tingkhen do bani hai na hai basule Bible shastra na de aduna tambi de Prabhu Yesu Krista ga loina na ma thajaba mi mayam adu ekoi na sarga da satkan wahai amarom da hai re hairaga Yesu Krista na ma thajaba mi singbu sarga da pukhat pigani mafam adu hoji hoji ma na ekoi ki tabata mafam thorang to biri bani ai ma na thorang to bi ba mafam sing adu da ekoi ma na puraga satkani mafam adu da ekoi ne sora tin ki ga do manatte ekoi isor ga loina na kan bi ba pu Yesu Krista ga loina na Yesu Krista thajaba mayam na punna haraw na nungai na Isor bu thagat tuna tagat pagi isay isak tuna ekoi leiru ga do bani matam aduda wazar bisu ekoi na uba phangan man haraw haraw na ekoi bu tarang na opi gani Yesu Krista thajaba ekoi gi ichina naw lei khidrawa pumna ekoi numit aduda uba phangani haraw na isay sakina gani loma na idana ekoi kan biwa pu Yesu Krista ki thobal tawduna Isor ki nakta ekoi na leigani maramadu nei chine nausa ngasi ekoi na kai na wisa lagi basi kharani ki nabaktani Yesu Krista na jam na tu na bolem bi ko matam dadi ekoi loina punna satni nagani punna leimi nagani maramadu na chine nausa hauji ki matam basi ekoi ki thorang tawbagi matam ni ngasi ningsing thorang da leng birali bai khoi mayam pumna basi thorang to winarasi taibang pa le khoi na leiring gi matam basi na taibang pa gi kan bi ma pu Yesu Krista wai khoi na thajarasi ma wai khoi gi thamoi gi ning thau wai na losin jarasi baramdi thamna ba mi kupta kari wai gani khangna ba mi wai bagi punsi ni Thamna thaki lai jagum na ba nuksina liri silak pada ipak tatin thiga do ba mioi bagi punsi wazar bi adusu agas ki tantra maga ge ayuk ta ba ikoi thadok tna satki ni hai ba kana ma ta da khangau de khallo basle te sutha tha jadi ekoi ki pastor sina su darbang ki pastor na su phone tore ayuk ta pau taraga ngara ma jam na phurti doro mani ekoi nok ta na khe na haraw na ma gi thabok chubol wara ga ekoi leimi daram mani sutha tha jadi hai thajadi hai na loina taibam thadok na satki ba aptani thangna ba mi kupta kari wai gani ngasi tilli bai koi mea basi hai kari wai gani khangna ba mi wai bagi punsi ni taibam punsi na leini ngai mata masida Yesu Krista bu isai kan bi ma poi na losin da basi tangai phada bani sikhra matung na ikoi na losin bagi mata wa mu lei roi bara matu nei chine na sa ngasi bazar bi gi sing thorong ikoi na pangthok jaba ekoi na saru ja jaba sida magi thawai na ikoi kuding ba pu biri bani ma haraw si magi puning penan si hairabadi ma na satki walambi du dai ikoi kuding chat patare magi masasing basusing Machin manaw sagay na tay kero likay le hori ba kuding masina ekoi na jam na nungsi jaba wazara bi bu magi thawai bu penan si hairabadi ma na salam balambi si dai ikoi na chat patare taibang pan bagi kan be ma pu Yesu Krista bu isa gi kan be ma pu na losin jaba ta bani aduna magi mo phang da paisa hejal laga poche hejal laga
मागी मिंगा चौ चौ थबक तौरगा माना पेंडिगदौबा लेते माना ख्वाइदगी हराउबिगदौबा पेंडिगदौबा दुदि माना चलबा लंबिसिदा चत्तुना ताइबंपान पुम्नबकी कनबे मपु जाति पुम्नबकी कनबे मपु सागई पुम्नबकी कनबे मपु यीशु ख्रिस्टसी लौसिनजबदा मा हराउबे सर्गदसु हराउबोइगनि सर्गदुसिंना थागतपगी इसे सकनि ईश्वरे खुमियामिदमक्ता बोरपिनबि बोइसनु आमेन ईश्वर हाइजसी मति मगुन सारबा पाइसोर नापुका खैलेतना थागतजबनि असिगी फजरबा नुमिद असिदा इपा नंगी वाहैदगी एखोइने नमिनबा फंगजे अदुबि पाइसोर एखोइदि मिओइबा पंबा सोनबनि एखोइना मचेता खंगी मचेता हाइदोइ पाइसोर एखोइना मचेता हाइदोख्रबदु ताख्रबा मी पुनबगी थमोइनुंदा नानबा पुंफाना हाइदोपियु ताइबंग पानबगी कनबे मपु यीशु ख्रिस्टसी ngasi ekhoi na ningsing thorang pangthokpa numit mang asida ekhoi khuding na losin jaba matam ni haibasi nagi thawai asing manai khoi thamoi ng na ho na khanghan biu haida da bi jabani ipa isor ekhoi kana na gusu ingthaba pi bangamde maramaduna nahagna bazarabi gi mu manung magi nupi angang masu macha sing keroi leikai maru mapang sama singluk ngasi tiliba mi mayam asibu na hona na ingthaba pinabiu nagi thawai asi manai khoi bu sopi du na themjin biu haida na mi jabani aduga ba nagi na pham nei khoi na handa haija khrabagum ma nei kidrabada lehuri ba hang basi khoi kana na subet bangam loi dori baramadu nei pa nagi thawai asi mana hang bu kuding ben sen biu imung asita lehuri ba chau ba hang ba singlupta keroi lekai da samas lehuri ba hang ba pumna basi nagi thawai asing mane mention biu haidana dijabani loina nei pai sor nahana ma leningi matam de imung manung asibu chingbirakhrabagumna lagadawa matam singda sukujeng paloina duna chingbiu makoi bu thaduk pigado mana chalaba lambi asida makoi imung manung humna thawai jauna chatchaba ngamanaba chilupta thawai jauduna nagi damakta makoi gi pulsi makoi gi lejaba kathopasi makha jathaba ngamanaba thawai sing mana pangan hapiu haiduna nagi amata ngairabda chaibung oi khoi kanbe mapu Prabhu Yesu Krista gi mingdani jabani amen Isama thagat chari projecte naito misai isor thagat pinaraba Yesu Kumar ko gani